Kolkata gi am satiba case nupi am magi hakchang na het laga yam na thiba mong da hat kibi Dr. Tilotama masigi case asigi matang di yam na kup na CBI di Kolkata gi police na yam na sang na time mo lauraga thijil lakhiba case adugi asup mamaral Sanjoy Roy khakta da tarabra oirabra haiba se hojik public miyam gi claim ni CBI gi charge sheet proof ki pochai mayam purumaki makhapona Sanjoy Roy bu Supreme Court na khwaidagi chawba punishment pi ni haina thajarami even sibagi chairak hang tawbagi haina khandarami adubu aroibadadi Supreme Court na magi whole life jail da tabagi punishment pi ki lifetime imprisonment hojik wahang laklibasina suk chawba thabak ase Sanjoy Roy khaktana tawkibra mathantana tawkibra Sanjoy Roy gi chindagi kana kana involved oiki haibasigi machingi oiba wafam kari gi tadi court na asina jingbani CBI na kari gi hangde asina jingbani Sanjoy Roy gi masigi capital punishment asi yorak pada 160 page ki details ki wafam ka ibagi charge sheet ni court ta bisilibase court na di lifetime imprisonment pirabasu masigi while as a pende hydro hojik su missing yam kana protest tawri Kolkata yam kan protest tawri while as mapung phade while review tawa ama sangani asina chingbani yam kana laundry semasini aroisini Sanjoy Roy khak taramasti ki thabak ase taw pasoi oiroi involvement sing su Sanjoy Roy ki chindage hello amasung punishment pi ke tabani hydro yam kana laundry khongdari ngasi su yam kan launa ki Kolkata gi sialda court ki mangda yam akan protest ni hojujuk chu se Mike laundry masiki while asina sikriba Dr. Tilotama gi matik jabo while oi be yaroi haibasini Dr. Nupiasigi mapa mama na supende ID while sita luri badi Sanjoy Roy asini yamna sati mi oirise magi machindi kana kana yauki haibase amatta haidaba adu wamati mag yam kana hai ahobda kisu mabu masigi case asigi langda tuhan kibani magi mara yaudi haidun adu kana na maku masigi case insin bano kana na tuhan bano masini man su haidri se hojiksu protest ni hojiksu khollao ni court na di lifetime imprisonment Sanjoy Roy siu pire adubu public ki demand yamna kalli hojiksu court ta hoyalase yaningdi amasung masidagi hen bami atai su yauri madu tho haibu ki wafum siam kan lauri adubu court na amaka masidagi kari decision lor ka dori bra pi ki ba while bichar na final oigi hari bra natraga kari khanra ka dori bra madudi time na tak pa haibutuni